Thaina mamangai matam amagi ningthau panba leipak amagi warini. Matam asida chauraba leipak amagi chidaida apikpa khungang macha ama leirami. Khungang asida ingelei kaubi maraibak thirabi nupi amasu leirami. Mahakini haibada pikliba macha anidu natana hanna yengbada kanasu leiramde. Ingeleina fana laira jarabasu macha ani adugidamakta khallaga mahakna karigumba aranba thabak amata tauramde. Ingelaidu chakhumda chak thongli manak aduda macha nupi leisinudu uiri mai tikli. Khap khap chingba makai uiduna lairibi macha nupi de yengduna ingeleina hai. Imagi leisi tumninglabro nangbo? Tumningdri ima. Tumningdraga uiriba. Chalo chalo. Nopa pisakto lobiruro. Ima chak thibirage. Angangdo hane inbinaba tawrasi. Adugane ichasu charo. Leisinu fuk haugatuna kangkhal manungda sumliba mopa pisak adubu tapna laukhatli. Bungo, se, chicheni, ningai tawganu ko. Leisinu angang adubu purai. Ima, ibungo gi chak to piro, ay inbirage. Yare, nangsu chaba hauro. Angang do ima da piro se. Ima gi leisemba, se, mama chak inbirage ko. Leisinu na, ima, angang chak inba loiraga punna chaminarase. Kayambu kuidoino icha chaba hauro. Leisinu do chak chaba hawe. Ingeleina leisembabu matambakta pambiduna chak illi. Aduga masu chak tu khara chare. Asamna numitu haukre matangi numit aduda leisinu do sumangda santhigi jai sari ingeleina imungdagi angang pamduna thorei aduga hai. Imagi leisi yari ne to ana horen halaga tawbirage. Ima, loire, kuto hamto, ima thengkre. Nopa pisak ase lahaururo. Ima ne, thongkat piram lage lao. Leisinu makhut ado hamtok laba matungda, maupa pisak adubu nahong saduna pohaure. Ingeleina thabak suba chatkraba matungda, pikliba angang, leisembado ningai tawba hauragli. Leisinu, maupa pisak adubu thembada, mamabu yengba oina asum thoragli. Lambi lamjaw aduda, nupi naha ama ani thengnei. Leisinubu ubada nupi amana asumna hai. Yengbada onthokna nungai khidreda. Mamana oktabi oirurabanina macha sing ase mapa masa khangdredo. Amana amuk khombi. Kuiroi macha asisune mamagi matung illadabani. Nupi anidugi waridu tabada leisinudu yamna nungairamde. Mahaki wakhaladuda mahak asi kanagi machano haibadu khangningbana loikre. Lambi lamjaw aduda kuina leiba ngamdraduna mayumda amuk changlakle. Numidang wairam aduda ingeleina yumda halakpada leisinudu darida khongyan thaduna famlaga leirami. Ingeleisu machagi manakta famthaduna. Imagi leisi nangbu kari tawrage naupadi tumkhrabaro. Tumkhibada ngairi. Haujikta tumkhriba adudi ichayam waramlanido. Phare imana ne chak thongbirage. Leisinu kaisu khumlakte machagi matau aduda ingeleina amukasu hanglai. Imagi leisi nangbu nasaga ngamdrabaro. Leisidu mapi sintharai aduga tapna khummi. Ai sibu kanagi machano. Ihe karigi kablibano. Ima leisidi nangase aigi ichani ni he. Nate aigi pa kanano haibiyu ima. Handak mukti ingelai sutap tharaktuna. Wahangado imada hanglagan. Nangase aigi ichani. Masidagi henba ima kari sukhangde. Mapa yaudana karamna machama legedage. Haibiyu ima aigi pa kanano. Aina wahangado hanglanu haikraba natro. Karigino imana wahangadubu losinabo honeriba. Aisibo oktabigi macharo ima. Ingelai do tawfam khangdana nauribi machagi makhajaida kopakna khangtha thajinki. Nangbu poklubagi mahiro. Ngasi nangna tabada tu jungloba wahamayama manganglibasibo. Mina imabu oktabini haibado. Ai taba ngamdi ima. Ai busu mina oktabigi machani haibado. Ai khangbu ngamdi ima. Ingelai machabu phuruba makhut adu yengduna ningamdana kapli. Amuksu machabu jejet konsinduna mama macha anidu pena kapminari. Imalale, imagi leisi.
ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯕꯨ ꯐꯨꯔꯔꯣꯏꯌꯦ꯫ ꯏꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯕꯨ ꯄꯣꯛꯄ ꯅꯄꯥꯕꯨꯡ ꯑꯗꯣ ꯃꯁꯛ ꯇꯥꯛꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯏꯉꯦꯂꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯁꯤꯅꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯤ ꯉꯝꯗꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨ ꯍꯟꯗꯛꯇꯤ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯠꯇꯁꯨ ꯆꯥꯗꯕꯅ ꯏꯉꯦꯂꯩꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯂꯩꯁꯤꯅꯨ ꯏꯪꯈꯣꯜꯗ ꯍꯧꯕ ꯀꯣꯕꯤ ꯑꯃ ꯌꯥꯟꯗꯨꯅ ꯃꯃꯥꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯇꯨꯅ "ꯏꯃꯥ, ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤ"꯫ ꯏꯉꯦꯂꯩ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯕꯦꯝꯃ, ꯏꯆꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦꯗꯀꯣ꯫ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ"꯫ "ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯤꯌꯦ꯫ ꯅꯧꯄꯥ ꯅꯨꯄꯥꯗꯨꯗꯤ ꯃꯍꯥꯛꯄꯨ ꯇꯨꯝꯈ꯭ꯔꯕꯔꯥ?" "ꯇꯨꯝꯈ꯭ꯔꯦ ꯏꯃꯥ, ꯍꯧꯖꯤꯛꯇ ꯇꯨꯝꯈꯤꯕꯅꯤ"꯫ "ꯑꯉꯥꯡꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯝꯂꯅꯤꯗꯣ"꯫ "ꯂꯥꯝꯃꯝꯃꯣꯏꯌꯦ ꯏꯃꯥ, ꯆꯦꯡ ꯈꯖꯤꯛ ꯂꯩꯕꯗꯨꯅꯅꯦ ꯆꯥꯛ ꯈꯤꯇꯪ ꯊꯣꯡꯗꯨꯅ ꯏꯎꯄꯥꯗ ꯏꯟꯕꯤꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ"꯫ "ꯑꯣ, ꯏꯆꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯦꯗꯀꯣ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯅ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥ ꯅꯪꯁꯨ ꯅꯅꯤꯡ ꯊꯨꯡꯂꯝꯒꯗꯕꯅꯤꯀꯣ"꯫ "ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯩꯝꯇ ꯀꯜꯂꯛꯇꯦ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯐꯔꯒ ꯂꯣꯏꯔꯦ꯫ ꯁꯦ, ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯁꯤꯁꯦ"꯫ ꯂꯩꯁꯤꯅꯨꯅ ꯃꯃꯥꯕꯨ ꯆꯝꯐꯨꯠ ꯑꯗꯨ ꯈꯔ ꯄꯤꯖꯕꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯉꯦꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ "ꯂꯩꯁꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯇꯥꯔꯕ꯭ꯔꯣ"꯫ ꯂꯩꯁꯤꯅꯨꯅ ꯃꯧꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯪꯉꯤ, "ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ"꯫ "ꯀꯗꯥꯏ, ꯏꯕꯨꯡꯉꯣ ꯃꯆꯥꯗꯣ ꯏꯃꯥ ꯄꯝꯒꯦ꯫ ꯅꯪꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨꯔꯣ ꯂꯥꯛꯑꯣ"꯫ ꯂꯩꯁꯤꯅꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯗ ꯄꯤ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯩ꯫ "ꯕꯦꯝꯃ"꯫ "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ"꯫ "ꯏꯆꯥꯅ ꯇꯠꯇꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯣ ꯏꯃꯥ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ"꯫ ꯂꯩꯁꯤꯅꯨꯗꯨ ꯂꯥꯛꯇꯨꯅ ꯍꯪꯉꯤ, "ꯍꯥꯏꯕꯤꯌꯨ ꯏꯃꯥ"꯫ "ꯏꯃꯥ ꯍꯥꯏꯔꯒꯦ, ꯏꯆꯥ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯥꯕꯨꯡꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯜ ꯂꯨꯔꯦꯜ ꯈꯣꯡꯕ ꯃꯍꯥꯛꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯊꯝꯊꯣꯛꯀꯅꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯒꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯗꯦꯀꯣ ꯏꯕꯦꯝꯃ꯫ ꯑꯗꯨꯗꯤ ꯏꯎꯄꯥꯒ ꯑꯩꯒꯁꯦ ꯅꯤꯡꯊꯧꯒꯤ ꯁꯅꯥꯏ ꯑꯁꯦꯡꯕꯔ ꯏꯃꯥ"꯫ "ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯕꯨ ꯑꯁꯤꯒꯨꯝꯅ ꯂꯩꯔꯤꯕ? ꯀꯔꯤꯒꯤ ꯏꯃꯥꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯝꯗ꯭ꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤꯅ ꯆꯤꯅꯗꯕꯤ ꯂꯩꯔꯥꯡ ꯏꯉꯦꯂꯩ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯏꯆꯥ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ꯫ ꯐꯔꯦꯁꯦ, ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯏꯃꯥꯅ ꯀꯣꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯒꯦ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯍꯩ ꯂꯩꯒꯨꯝꯅ ꯍꯦꯛꯅꯤꯡꯕ ꯃꯑꯣꯡꯗ ꯍꯦꯛꯄꯅꯤ ꯅꯤꯡꯊꯧ ꯃꯈꯣꯏꯒꯤ ꯁꯥꯖꯠꯂ ꯏꯃꯥ"꯫ "ꯇꯣꯛꯂꯨꯁꯦ ꯏꯕꯦꯝꯃ, ꯌꯦꯡꯉꯣꯏ, ꯏꯃꯥꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯏꯆꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏꯗꯣ꯫ ꯄꯤꯛꯂꯤꯕ ꯅꯗꯨ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯏꯃꯥꯅ ꯅꯐꯝꯗ ꯁꯤꯟꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯂꯩꯁꯤꯅꯨ"꯫ "ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ"꯫ "ꯍꯣꯏꯗ ꯍꯣꯏꯗ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯈꯅꯥꯎ ꯑꯁꯦ ꯈ꯭ꯔꯛ ꯈ꯭ꯔꯛ ꯀꯪꯂꯤ꯫ ꯏꯆꯥꯅ ꯐꯨꯠꯄ ꯍꯪꯒꯥꯝ ꯄꯦꯔꯦ ꯆꯝꯐꯨꯠ ꯑꯗꯣ ꯏꯃꯥ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯅꯗꯨ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯏꯃꯥꯅ ꯄꯝꯂꯤꯉꯩ ꯏꯆꯥ ꯅꯪꯅ ꯆꯝꯐꯨꯠ ꯑꯗꯣ ꯈꯖꯤꯛꯇꯪ ꯐꯨꯠꯂꯒ ꯏꯃꯥꯕꯨ ꯄꯤꯖꯧꯗꯣ"꯫ ꯂꯩꯁꯤꯅꯨ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ, "ꯑꯩ ꯐꯨꯠꯂꯨꯒꯦ ꯏꯃꯥ꯫ ꯀꯨꯏꯔꯦ ꯏꯃꯥꯅ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯕꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯗꯕ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯨꯠꯇꯨꯅ ꯄꯨꯔꯛꯀꯦꯀꯣ ꯏꯃꯥ"꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯁꯤꯅꯨ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯉꯦꯂꯩꯅ ꯄꯝꯗꯨꯅ ꯂꯩꯍꯧꯕ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯦ꯫ ꯂꯩꯁꯤꯅꯨꯅ ꯆꯝꯐꯨꯠ ꯑꯗꯨꯕꯨ ꯍꯥꯞꯅ ꯍꯥꯞꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯀꯔꯤꯒꯤꯅꯣ ꯏꯗꯨ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤꯕꯁꯤꯕꯣ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯆꯝꯐꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯏꯉꯦꯂꯩ ꯃꯁꯥꯗꯨ ꯉꯁꯥꯏ ꯉꯥꯈꯠꯇꯨꯅ ꯐꯝꯍꯧꯕ ꯑꯗꯨꯗꯒꯤ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯅ ꯃꯇꯝꯕꯥꯛꯇ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯀꯞꯂꯤ꯫ ꯂꯩꯁꯤꯅꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ, "ꯏꯕꯨꯡꯉꯣ ꯃꯆꯥ, ꯏꯃꯥꯅ ꯑꯩꯕꯨ ꯅꯥꯔꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯂꯤꯕꯅꯣ? ꯏꯃꯥ, ꯆꯝꯐꯨꯠ ꯍꯥꯏꯕꯗꯨ ꯄꯨꯔꯛꯏ꯫ ꯏꯃꯥ, ꯇꯥꯕ꯭ꯔꯣ"꯫ ꯃꯆꯥꯅꯨꯄꯤꯅ ꯐꯅ ꯌꯥꯝꯅ ꯀꯧꯔꯕꯁꯨ ꯏꯉꯦꯂꯩ ꯈꯨꯝꯂꯛꯇꯦ꯫ ꯂꯩꯁꯤꯅꯨꯅ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯂꯦꯡꯗꯨꯅ, "ꯏꯃꯥ, ꯏꯃꯥ,
ꯀꯔꯤ ꯇꯧꯔꯕꯒꯦ? ꯂꯩꯁꯤꯅꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯉꯦꯂꯩꯗꯨ ꯁꯤꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯤꯅꯨ ꯄꯥꯈꯠꯅ "ꯏꯃꯥ, ꯏꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ! ꯅꯆꯥ ꯑꯩꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯕꯔꯣ? ꯍꯧꯖꯤꯛꯇꯅ ꯅꯆꯥ ꯑꯩꯅ ꯐꯨꯠꯄ ꯆꯝꯐꯨꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯦ꯫ ꯁꯦ, ꯅꯆꯥꯅ ꯏꯃꯥꯒꯤ ꯆꯝꯐꯨꯠ ꯄꯨꯔꯛꯏꯁꯦ ꯆꯥꯈꯨꯑꯣ꯫ ꯏꯃꯥ ꯌꯥꯎꯗꯅ ꯏꯆꯤꯜ ꯎꯐꯥ ꯀꯔꯝꯅ ꯍꯤꯡꯍꯧ ꯍꯥꯏꯕꯅꯣ ꯏꯃꯥ? ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯏꯃꯥ!" ꯑꯁꯨꯝꯅ ꯂꯩꯁꯤꯅꯨꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯂꯩꯁꯦꯝꯕ ꯑꯗꯨ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯋꯥꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯁꯤꯅꯨꯅ ꯃꯄꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ "ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, 이두 ꯅꯤꯡꯊꯧ, ꯅꯪꯕꯨ ꯆꯥꯎꯗ꯭ꯔꯤꯕ? ꯀꯞꯀꯅꯨ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯏꯄ꯭ꯋꯥ ꯅꯍꯥꯛꯄꯨ ꯅꯆꯦꯝ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯁꯛꯅ ꯏꯆꯦꯝꯅ ꯅꯪꯕꯨ ꯅꯥꯎꯀꯣꯜꯂꯒꯦ꯫ ꯀꯞꯀꯅꯨ ꯏꯆꯦꯝꯒꯤ ꯁꯅꯥꯃꯇꯨꯝ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯄꯂꯦꯝꯅ ꯍꯥꯏꯕ ꯏꯟꯗꯦ ꯋꯥꯔꯧꯈꯤꯅꯤ꯫ ꯀꯞꯀꯅꯨꯅꯦ 이두 ꯅꯤꯡꯊꯧ꯫ ꯃꯔꯝ ꯃꯣꯛꯄ ꯏꯄ꯭ꯋꯥꯅꯦ, ꯍꯥꯏꯕ ꯏꯟꯕ ꯁꯅꯥꯅꯦ꯫ ꯏꯆꯦꯝꯅ ꯊꯦꯝꯂꯒꯦ꯫ ꯀꯞꯂꯒꯅꯨ ꯅꯨꯡꯁꯤ ꯊꯣꯏꯕ." ꯃꯆꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯂꯩꯁꯦꯝꯕ ꯑꯗꯨꯁꯨ ꯀꯞꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯁꯤꯅꯨꯅ ꯃꯧꯄꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯕ ꯊꯕꯛ ꯊꯤꯗꯨꯅ ꯁꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯖꯥ ꯑꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯤꯡꯂꯛꯄꯅ ꯂꯩꯁꯤꯅꯨ ꯑꯗꯨꯗꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ꯫ ꯂꯩꯁꯦꯝꯕꯗꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯂꯩꯁꯤꯅꯨꯗꯨ ꯁꯨꯃꯥꯡꯗ ꯂꯪ ꯆꯥꯛꯂꯤ꯫ ꯂꯩꯁꯦꯝꯕꯅ ꯂꯁꯤꯡ ꯃꯔꯨ ꯃꯜꯂꯤ꯫ ꯂꯁꯤꯡ ꯃꯟꯗꯨꯅ ꯂꯩꯔꯤꯕ ꯃꯧꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯁꯤꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ "ꯏꯆꯦꯝꯒꯤ ꯁꯅꯥ, ꯎꯄꯥꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ." ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯤ "ꯃꯁꯤꯕꯨ ꯃꯔꯝ ꯃꯣꯛꯄ ꯀꯧꯕ꯭ꯔꯅꯦ ꯏꯆꯦ? ꯆꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ꯫ ꯅꯧꯄꯥ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯏꯆꯦ ꯅꯍꯥꯛꯁꯦ ꯌꯥꯝꯅ ꯋꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯧꯄꯥꯁꯨ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯦ꯫ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯆꯦꯝꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯗꯕꯅꯦ." "ꯀꯔꯤ ꯋꯥꯅꯣꯅꯦ 이두 ꯅꯤꯡꯊꯧ? ꯏꯆꯦꯝꯕꯨ ꯀꯅꯥꯅ ꯋꯥꯏ ꯍꯥꯏꯕꯒꯦ? ꯌꯦꯡꯉꯨ, ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯆꯥꯎꯔꯦ ꯍꯥꯏꯔꯕꯁꯨ ꯏꯆꯦꯝꯒꯤ ꯃꯤꯠꯇꯗꯤ ꯅꯍꯥꯛ ꯑꯁꯦ ꯉꯔꯥꯡꯇꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯎꯔꯤꯕꯅꯤ꯫ ꯏꯄ꯭ꯋꯥ ꯅꯍꯥꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯀꯣ꯫ ꯊꯕꯛ ꯁꯨꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯐꯔꯦꯁꯦ ꯏꯆꯦ꯫ ꯂꯪꯗꯣ ꯆꯥꯛꯄ ꯂꯣꯏꯔꯕꯗꯤ ꯑꯩ ꯊꯤꯜꯂꯨꯔꯒꯦ." "ꯏꯄ꯭ꯋꯥ ꯂꯩꯔꯝꯃꯨ꯫ ꯅꯨꯡꯁꯥꯒꯤ ꯑꯌꯥꯛꯄ ꯃꯩꯁꯥꯅ 이두 ꯅꯤꯡꯊꯧꯒꯤ ꯇꯥꯟꯅꯧꯔꯕ ꯈꯖꯥꯏꯗ ꯌꯩꯁꯤꯟꯕꯗ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯕꯗꯣ ꯏꯆꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯔꯨꯞꯀꯤ ꯁꯦꯜꯁꯨ ꯈꯣꯝꯖꯤꯟꯒꯗꯕ ꯂꯩꯔꯤ꯫ ꯏꯆꯦ ꯑꯣꯏꯅ ꯊꯤꯜꯂꯨꯔꯒꯦꯀꯣ ꯁꯅꯥ." "ꯆꯦ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ꯫ ꯁꯅꯥꯁꯨ ꯅꯠꯇꯕ ꯑꯩꯕꯨ ꯏꯆꯦꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯤꯔꯤꯗꯨꯕꯨ ꯂꯥꯏꯔꯕꯤ ꯏꯆꯦꯒꯤ ꯃꯧꯄꯥ ꯑꯩꯕꯨ ꯅꯤꯡꯊꯧꯀꯣꯜꯒꯤ ꯄꯤꯄꯥꯁꯤ ꯃꯉꯥꯏꯔꯦ." "ꯇꯥꯅꯤꯡꯕ ꯃꯈꯩꯅ ꯊꯥꯖꯁꯅꯨ꯫ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯃꯗꯨꯕꯣ? ꯏꯄ꯭ꯋꯥꯗꯤ ꯁꯅꯥꯅꯤ꯫ ꯂꯥꯏꯔꯕꯤ ꯃꯆꯦꯝ ꯑꯩꯒꯤꯗꯤꯅꯦ ꯅꯪꯅ ꯃꯅꯤꯅꯤ꯫ ꯏꯆꯤꯜ ꯎꯄꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯒꯤ 이두 ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯅꯤꯡꯊꯧꯔꯦꯜꯅꯤ꯫ ꯏꯆꯦꯝꯒꯤ ꯁꯅꯥ ꯃꯇꯨꯝꯅꯤ." ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯁꯤꯅꯨ ꯆꯥꯛꯄ ꯂꯣꯏꯔꯕ ꯂꯪꯆꯥꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯅꯝꯃꯁꯤꯡꯒꯤ ꯐꯤ ꯁꯥꯐꯝ ꯑꯗꯨꯗ ꯂꯪꯆꯥꯛ ꯑꯗꯨꯕꯨ ꯊꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗꯅꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯁꯤꯅꯨ ꯃꯇꯣꯝꯇ ꯆꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯈꯩꯒ ꯊꯦꯡꯅꯩ꯫ ꯂꯩꯁꯤꯅꯨ ꯎꯕꯗ ꯆꯤꯡꯈꯩꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯂꯩꯁꯤ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯪꯕꯣ?" "ꯏꯅꯝꯃ ꯊꯝꯕꯥꯜ ꯈꯣꯏꯗ ꯂꯪꯆꯥꯛ ꯊꯤꯜꯂꯨꯕꯅꯦ꯫ ꯇꯥ ꯆꯤꯡꯈꯩꯗꯤ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ?" "ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯆꯠꯇꯦꯗ, ꯁꯨꯝ ꯊꯣꯔꯛꯑꯝꯕꯅꯦ." "ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ." ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤꯅꯨ ꯑꯗꯨ ꯐꯠ ꯆꯠꯈꯤ꯫ ꯆꯤꯡꯈꯩꯅ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ "ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯗꯣꯏꯅꯣꯕ?" ꯆꯤꯡꯈꯩꯅ ꯂꯩꯁꯤꯅꯨ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯤꯅꯨꯒ ꯍꯦꯛ ꯂꯣꯏꯅ ꯇꯤꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯇꯩꯃꯁꯤꯡꯗ ꯆꯤꯡꯈꯩꯅ ꯂꯩꯁꯤꯅꯨꯕꯨ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯪꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯇꯔꯨꯕꯤꯅ ꯂꯩꯁꯤꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏ "ꯂꯩꯁꯤ, ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯆꯤꯡꯈꯩꯁꯤꯕꯨ ꯀꯔꯤꯗ ꯋꯥꯠꯀꯦ? ꯍꯌꯦꯡꯅꯦ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ." "ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯂꯩꯇꯦꯗ ꯏꯅꯝꯃ." "ꯂꯩꯇꯕ ꯌꯥꯔꯣꯏꯅꯦꯍꯦ꯫ ꯅꯪꯁꯦ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯅꯧꯄꯥꯁꯨ ꯆꯥꯎꯔꯦ꯫ ꯃꯁꯤꯗꯕꯨ ꯀꯔꯤ ꯋꯥꯔꯤꯕꯒꯦ? ꯅꯪꯅꯦ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ." ꯂꯩꯁꯤꯅꯨꯗꯨ "ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯈꯜꯂꯛꯈꯤꯒꯦ."
ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯤꯟꯅꯨꯗꯨ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯅꯥ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯂꯩꯁꯦꯝꯕꯗꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯃꯆꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯍꯩꯃꯥ ꯁꯅꯥ ꯀꯔꯤ ꯇꯧꯔꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯅꯧꯄꯥ ꯑꯩ ꯑꯃ ꯂꯩꯅ ꯏꯆꯦ ꯈꯛꯅ ꯊꯕꯛ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯪꯈꯣꯜ ꯑꯁꯦ ꯇꯧꯈꯥꯏꯔꯨꯕꯅꯤ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯏꯄꯥ ꯋꯥꯅꯅꯕ ꯁꯦ ꯂꯥꯛꯑꯣ ꯏꯆꯦꯒꯅꯦ ꯆꯥꯛ ꯊꯣꯡꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯊꯣꯡꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥ ꯆꯥꯃꯤꯟꯅꯩ ꯂꯩꯁꯦꯝꯕ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯦꯝ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯨꯝꯅ ꯎꯔꯤ ꯁꯅꯥ ꯅꯪꯕꯨ ꯍꯥꯎꯇ꯭ꯔꯕꯔꯣ ꯌꯥꯝ ꯍꯥꯎꯏ ꯏꯆꯦ ꯍꯌꯦꯡꯗꯤꯅꯦ ꯏꯆꯦꯝꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯏꯄ꯭ꯋꯥꯒꯤ ꯉꯥ ꯑꯍꯥꯎꯕ ꯂꯩꯔꯛꯀꯦ ꯑꯗꯨꯒꯅꯦ ꯏꯆꯦꯅ ꯊꯣꯡꯂꯒ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯍꯥꯎꯅ ꯆꯥꯁꯤ ꯏꯆꯦ ꯉꯥ ꯍꯥꯏꯕꯗꯨꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯕ ꯌꯥꯏ ꯑꯩꯒꯤꯗꯤ ꯅꯣꯡꯃꯇ ꯏꯆꯦꯅ ꯏꯟꯕ ꯆꯈꯣꯝ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯛ ꯊꯟꯕ ꯉꯝꯖꯗꯦ ꯉꯥꯗꯒꯤꯗꯤ ꯏꯆꯦꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯂꯩꯁꯤꯅꯨ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦꯅ ꯏꯄ꯭ꯋꯥꯒꯤ ꯆꯥꯛ ꯏꯜꯂꯒꯦ ꯌꯥ ꯀꯥꯊꯣꯛꯑꯁꯦ ꯂꯩꯁꯦꯝꯕꯗꯨ ꯃꯌꯥꯗꯨ ꯀꯥꯊꯣꯛꯇꯨꯅ ꯏꯜꯂꯤꯕ ꯆꯥꯛꯇꯨ ꯆꯥꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯆꯥꯛꯁꯦ ꯏꯆꯦꯗꯅ ꯑꯗꯨꯝ ꯏꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯆꯦꯅ ꯏꯟꯕꯤꯕ ꯆꯥꯛꯁꯦ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯦ ꯏꯆꯦꯅ ꯏꯟꯕ ꯆꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯧꯄꯥ ꯑꯩꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯕꯁꯨ ꯉꯝꯗꯦ ꯏꯄ꯭ꯋꯥꯅ ꯄꯨꯛ ꯊꯟꯅꯅꯕ ꯏꯆꯦꯅ ꯅꯨꯡꯇꯤꯒꯤ ꯏꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯏꯔꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯂꯩꯁꯤꯟꯅꯨꯗꯨ ꯇꯔꯨꯒ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ ꯆꯠꯅ ꯇꯔꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯕ ꯍꯧꯔꯝꯃꯤ ꯂꯩꯁꯤ ꯍꯥꯎꯏꯅꯃ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯂꯩꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯧꯄꯥꯗꯨꯁꯨ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ ꯏꯄ꯭ꯋꯥ ꯑꯁꯤꯃꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯅꯠꯇꯦ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯁꯤꯗꯤꯅꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯅꯁꯥꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯕ ꯀꯌꯥ ꯍꯨꯟꯇꯣꯛꯂꯝꯂꯒ ꯂꯨꯍꯣꯡꯂꯛꯂꯤꯕꯅꯤꯅꯦꯍꯦ ꯋꯥꯔꯤ ꯀꯌꯥꯕꯨ ꯁꯥꯟꯅꯗꯨꯅ ꯇꯔꯨꯒ ꯂꯩꯁꯤꯒꯗꯨ ꯀꯩꯊꯦꯜ ꯌꯧꯔꯛꯇꯨꯅ ꯍꯜꯂꯛꯂꯦ ꯏꯅꯝꯃ ꯑꯩ ꯂꯩꯍꯧꯔꯒꯦ ꯂꯩꯍꯧꯔꯣ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯅꯝꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯁꯤꯟꯅꯨꯗꯨ ꯇꯔꯨ ꯍꯣꯏꯗ ꯂꯪꯆꯥꯛ ꯊꯤꯟꯕ ꯆꯠꯂꯝꯃꯤ ꯇꯔꯨꯒꯤ ꯐꯤ ꯍꯧꯔꯤꯕ ꯑꯗꯨꯁꯨ ꯃꯇꯦꯡ ꯉꯥꯏꯍꯥꯛ ꯄꯥꯡꯂꯤꯉꯩ ꯉꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ ꯂꯩꯁꯤꯟꯅꯨꯗꯨ ꯃꯇꯣꯝꯇ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯈꯔꯅ ꯂꯩꯁꯤꯟꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯁꯤ ꯊꯦꯡꯉꯦꯅꯦ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯏꯕꯨꯡꯁꯤꯡ ꯑꯩ ꯊꯦꯡꯉꯦ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯕꯗꯨꯗꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯦꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯁꯤꯟꯅꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯈꯤ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯗꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤ ꯂꯩꯁꯤꯟꯅꯨꯁꯨ ꯀꯞꯂꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ ꯂꯩꯁꯤꯟꯅꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯄꯨꯝꯇꯥ ꯇꯥꯔꯦ ꯂꯩꯁꯤꯟꯅꯨꯅ ꯀꯞꯇꯨꯅ ꯃꯤꯐꯠꯇ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡꯈꯩꯅ ꯆꯤꯡꯗ ꯄꯥꯝ ꯌꯥꯜꯂꯨꯕꯒꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯇꯥꯟꯖꯥ ꯊꯣꯛꯂꯝꯃꯤ ꯂꯩꯁꯤꯟꯅꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯤꯡꯈꯩ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯂꯩꯁꯤꯟꯅꯨ ꯆꯤꯡꯈꯩꯅꯤ ꯈꯪꯂꯛꯄꯗ ꯂꯩꯁꯤꯟꯅꯨꯅ ꯀꯞꯇꯨꯅ ꯇꯥ ꯆꯤꯡꯈꯩ ꯂꯩꯁꯤꯟꯅꯨꯕꯨ ꯐꯥꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯆꯤꯡꯈꯩꯒ ꯐꯨꯅꯔꯝꯃꯤ ꯀꯣꯟꯅ ꯊꯪꯅ ꯅꯨꯄꯥ ꯃꯈꯩꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈꯤ ꯇꯥ ꯆꯤꯡꯈꯩ ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯂꯩꯁꯤ ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯝꯗꯧꯒꯗꯧꯔꯤꯕꯒꯦ ꯃꯇꯝꯁꯤꯁꯨ ꯐꯅ ꯊꯦꯡꯂꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯥ ꯆꯤꯡꯈꯩ ꯃꯇꯝꯅ ꯌꯥꯗ꯭ꯔꯗꯨꯅ ꯆꯤꯡꯈꯩꯗ ꯂꯩꯁꯤꯟꯅꯨꯗꯨ ꯆꯦꯜꯂꯦ ꯃꯆꯦꯝꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯂꯩꯁꯦꯝꯕꯗꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦꯝꯕꯨ ꯆꯦꯟꯕꯅꯤ ꯈꯪꯂꯛꯄꯗ ꯂꯩꯁꯦꯝꯕ ꯈꯔꯗꯤ ꯅꯦꯇꯥꯏ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯨꯅ ꯌꯥꯝꯅꯗꯤ ꯀꯞꯆꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯂꯩꯁꯤꯟꯅꯨꯕꯨ ꯊꯤꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯂꯩꯁꯤꯟꯅꯨ ꯃꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯆꯦꯝꯒꯤ ꯁꯅꯥ
ꯂꯩꯁꯦꯝꯕꯗꯣ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤꯅꯨ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯅꯆꯦꯝ ꯑꯩꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯔꯨꯕꯅꯦ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯀꯞꯀꯅꯨ ꯑꯩꯅ ꯏꯆꯦꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯉꯥꯏꯈꯣ ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯌꯣ ꯆꯥꯗꯦ ꯉꯔꯥꯡꯁꯨ ꯏꯆꯦ ꯍꯜꯂꯛꯇꯕꯒꯤ ꯆꯥꯗꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯆꯥꯗꯦ ꯑꯣ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯎꯄꯥꯁꯅꯥ ꯆꯔꯥ ꯍꯦꯜꯂꯕ ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯒꯦ ꯑꯗꯨꯒꯅꯦ ꯏꯄꯥꯕꯨ ꯆꯥꯛ ꯄꯤꯖꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯃꯤꯟꯅꯩ ꯂꯩꯁꯤꯟꯅꯨꯗꯨ ꯃꯥꯅ ꯐꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯖꯔꯨꯕꯁꯨ ꯆꯦꯜꯂꯨꯔꯕꯤ ꯀꯧꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯇꯛꯃꯟꯕꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯗ ꯇꯥꯔꯦ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯁꯦꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯆꯤ ꯃꯆꯤ ꯎꯡꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯁꯤꯡꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯌꯦꯡꯗꯤ ꯂꯩꯁꯤꯟꯅꯨ ꯂꯨꯍꯣꯡꯂꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯆꯥꯛꯂꯨꯛꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯩꯁꯦꯝꯕꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯏꯆꯦ ꯉꯁꯤ ꯆꯥꯃꯤꯟꯅꯔꯤꯕ ꯑꯁꯤꯒꯨꯝ ꯏꯆꯤꯜ-ꯏꯄ꯭ꯋꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯂꯔꯣꯏꯀꯣ ꯏꯆꯦꯅ ꯏꯟꯕ ꯆꯥꯛꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯐꯪꯉꯔꯣꯏ ꯏꯆꯦꯝꯒꯤ ꯁꯅꯥ ꯅꯆꯦꯝ ꯑꯩꯅ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯕꯅ ꯅꯨꯡꯁꯤꯕ ꯏꯄ꯭ꯋꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯐꯪꯂꯣꯏꯗꯧꯔꯦꯗꯀꯣ ꯁꯦ ꯏꯆꯦꯅ ꯉꯁꯤ ꯏꯜꯂꯤꯕ ꯆꯥꯛ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯆꯦꯝꯅ ꯏꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯏꯗꯨ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯟꯅꯨꯅ ꯃꯧꯄꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ ꯃꯆꯦꯝꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯂꯩꯁꯦꯝꯕꯁꯨ ꯆꯥꯏ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯃꯛꯇꯨ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯅ ꯀꯞꯆꯔꯝꯃꯤ ꯂꯩꯁꯦꯝꯕꯅ ꯏꯆꯦ ꯄꯂꯦꯝ ꯁꯛꯄꯤ ꯑꯩꯒꯤ ꯏꯆꯦ ꯅꯧꯄꯥ ꯑꯩꯗꯤ ꯑꯄꯣꯛꯄꯤ ꯃꯍꯥꯛꯁꯨ ꯃꯁꯛ ꯈꯪꯖꯗꯦ ꯑꯄꯣꯛꯄ ꯃꯍꯥꯛꯁꯨ ꯈꯪꯖꯗꯦ ꯏꯆꯦꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯀꯦꯖꯕꯁꯨ ꯏꯆꯦꯒꯤ ꯇꯝꯄꯥꯛꯇ ꯅꯥꯎꯊꯤ ꯁꯥꯖꯕꯁꯨ ꯏꯆꯦꯒꯤ ꯅꯪꯒꯟꯗ ꯏꯆꯦꯅ ꯏꯟꯕꯤꯕ ꯆꯥꯛ ꯆꯥꯈꯣꯝꯇꯅ ꯅꯧꯄꯥ ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯕꯨ ꯊꯜꯍꯜꯂꯛꯄꯅꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯦꯖꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯅꯧꯄꯥ ꯑꯩꯅꯁꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯁꯤꯃ ꯏꯟꯖꯒꯦ ꯅꯧꯄꯥ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯖꯔꯛꯂꯕꯤ ꯑꯩꯒꯤ ꯏꯆꯦ ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣꯀꯣ ꯏꯆꯦ ꯏꯆꯤꯜ-ꯏꯄ꯭ꯋꯥ ꯈꯛꯇ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯁꯦ ꯏꯆꯦꯅ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯅꯤꯀꯣ ꯏꯆꯦ ꯂꯩꯁꯤꯟꯅꯨꯁꯨ ꯃꯧꯄꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨꯕꯨ ꯆꯥꯅ ꯆꯥꯅ ꯍꯤꯛꯅ ꯀꯞꯆꯔꯤ ꯏꯆꯦꯝꯒꯤ ꯁꯅꯥ ꯏꯆꯦꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯆꯦ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯏꯄ꯭ꯋꯥꯒꯤ ꯅꯥꯛꯇ ꯏꯆꯦ ꯂꯦꯡꯗꯅ ꯂꯩꯒꯅꯤꯌꯦ ꯏꯆꯦ ꯂꯩꯒꯅꯤꯌꯦ ꯑꯗꯨ ꯅꯤꯡꯊꯧ ꯏꯆꯦ ꯂꯩꯒꯅꯤꯌꯦ ꯑꯩ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯏꯆꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯦꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯒꯗꯕꯅꯦ ꯏꯆꯦꯝꯒꯤ ꯁꯅꯥ ꯏꯆꯦꯝꯒꯤ ꯁꯅꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ ꯂꯩꯁꯤꯟꯅꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯀꯦꯕ ꯂꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤ ꯂꯥꯟꯅꯕꯁꯨ ꯂꯣꯏꯔꯦ ꯂꯩꯁꯤꯟꯅꯨ ꯑꯗꯨ ꯃꯅꯝ ꯇꯔꯨ ꯍꯣꯏꯅ ꯊꯤꯟꯗꯣꯛꯂꯛꯄ ꯍꯧꯏ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯂꯩꯁꯦꯝꯕ ꯃꯆꯦꯝ ꯑꯣꯏꯔꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯦꯝꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯏꯆꯦ ꯉꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣꯀꯣ ꯏꯆꯦꯒꯤ ꯁꯅꯥ ꯂꯩꯁꯤꯟꯅꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯏꯆꯦ ꯉꯁꯤꯗꯒꯤꯗꯤ ꯅꯧꯄꯥ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤꯀꯣ ꯏꯆꯦꯒꯤ ꯁꯅꯥ ꯅꯆꯦꯃꯩꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯍꯥꯛ ꯆꯥꯛ ꯆꯥꯎꯀꯣ ꯏꯆꯦ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯁꯅꯥ ꯃꯔꯝ ꯃꯣꯛꯄ ꯏꯄ꯭ꯋꯥꯅꯤ ꯍꯥꯏꯕ ꯏꯟꯕ ꯁꯅꯥꯅꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯔꯕꯗꯤ ꯁꯅꯥꯗꯤ ꯅꯤꯡꯉꯥꯏ ꯂꯦꯞꯄꯅꯤ ꯀꯞꯀꯅꯨ ꯏꯆꯦꯒꯤ ꯁꯅꯥ ꯏꯆꯦꯅ ꯅꯪꯕꯨ ꯍꯨꯝꯊꯦꯝꯂꯒꯦ ꯀꯞꯀꯅꯨ ꯅꯨꯡꯁꯤꯊꯣꯏꯕ ꯏꯆꯦꯒꯤ ꯁꯅꯥ ꯃꯇꯨꯡ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯩꯁꯤꯟꯅꯨꯅ ꯃꯧꯄꯥꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ ꯂꯩꯁꯦꯝꯕꯁꯨ ꯀꯞꯂꯤꯕꯅꯤ
Mahakna kaplibado khajikti tapthajaduna ai kapuroi iche kumgi ningol chakaubana lakpada lairaba naupa ainasu ichebu chak kaujage matam aduda ichena nushine inba chakto ai chajage iche asamna mikup kharagi matungda laisinu sunupa mayum yaukhre laisinuga chingkhaiga anauba punsi khongthang ama punna thangminnaba haukhre matam kharadu adumak haujinki laisembasu magi thokpa mana ngamnanaba hingli haujikti laisembasu pakhang mapung phare matam asida laisembana yamna nungsijabi nungsi kauba nupi laisabi ama lairame amaromdana nungsi asi ningthaugi machanupa oiriba lembanasu yamna pamjarami lamhang amada laisembaga nungsigana phamduna wari sanari nungsi aidi nangse yamna pakhale aidi karigi pakhatpiriba aina pakhatlibadi dalaisemba nangniko aibu pakhatliba karige lemba haiba ningthaugi macha chakri thibaduna marol ama takpani dalaisembana nupa thoktabani aibu migi oihankhraga atoba nupi ama thikigadaba manba adudani aina pakhatliba sisu ainaga lairaba oibasida aibu thadoklamgadra sini hoi bungo nangnabu thamoi sengna lepirabadi maja ibungo lising lising laklabasu nanaktagi sungling lengloye nanaidi sabi sanau oiba makhoi anina asamna wari nungairingai maja ibungo lembasu manai masen kharaga loinana laklami lemba ubada nungsido laisembagi marumda lochai lemana yamna usittana laisembagi mangda lepsinduna asumna hairai o masigi laira chudatnaba nupa asi leibi yoireko nangna aigi wa thawoidribaside hingbagi kari kanaribagi mahakpo lembagi karimnaba wangang aduda laisemba mamit adu I kana khudum chena tasinduna laire nungsidi yamna pakhatjarami aduna tapna hairai talaisemba chalasi laisemba do kari so haida chatpa hawi lembana nungsigi khudang adubu tap phaduna nang chakhiba yaroi nungsi khuse thado mazai bungo aidi kaigi nangmu thado kodariba nangbu ngasidi aigi oina puraga dabare thado mazai bungo aibo mahaka kaina hanbigano matawa asida laisemba tumina laisinba ngamlaktre ningai sangdanaba asida khutsu yaunaragle isembana matomta aduga lembagina manai masen loinaduna lakpani aduna mayam changduna laisembabu yamna thina phubirami nungsidi tanja yengduna lekaida pawadu haiba chenkhirami lekai miyamna yaushilakpadadi mafam aduda kanasu leiramdre ningthaugi machada khut thai haibagi maralda laisembadu kaisum sangda oina pukhirami nungsi yamna kapjai pawasibu tabada yumnak sagai onduna laikhrabi machem oibi mahakti thamoi adu kaire laisinudu mahaki maupa adubu thadokpiyo haiduna ningthau konungda laktuna haijarami ningthaugi mang aduda maru lukthaduna haijarami kaptuna haijai iningthau ibungo dolabina nai aihakpu chanbiduna aigi upa mahak adubu machem aingonda sinabi wafam asida lemba sauna karigi mabu thadokadoriba mahakpu thadokpa khak yaroi pa ningthau lurel khombana ibema nangina taw sibudi nungaide nakhoi ichagumba ngaktani adubu ningthau aimaki ichada khut tharaknabadina mahakpudi khak thadoklaroi nate ningthau mahakpu amukta thadokpiyo wa makha taraga nupi macha ningthau nakhoina tongningbada tawba ngasi aigi upabu kaisum sangda thamliba asisu ningthaugi macha oiramlabadi thamlamgadra leibak ningthau ama oiraga michang mikhai naibiriba karigino laireba ikhoisu mina tabro ningthau konungda leiba leimarembina pokpa machabuna ichani haiduna luna thamba longnom tawbiduna laibak thibi oihanbi khrabi kanana pokpa machabuna ichana te haiduna inthokpa masibu ningthau na khoigi lamchatla isinugi wafam asida lurel khomba sauna hai hei angang mingambe karino nang nganglibdo ha nahak ningthau aigi chera kidabra eisinuna kaptuna mamagi ayek pasakta mamabu puthoraktuna ningthauda utlammi adudi haibiu iningthau nupi asibu pasak sukang khangbidabra ningthaudo yamna ngakna ayek pasakta madubu lawduna yengi nung on khraba thamoi adubu nawhongnana minungsi phaurakpagum lurel khomba mapi sintharakle sakta madubu yengduna sumna haijai ingele laibak thibi aigi ingele
ꯅꯍꯥꯛꯄꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯅꯣꯡꯃꯇꯁꯨ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯦ ꯍꯥꯏꯅ ꯅꯁꯥꯕꯤ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯑꯣ, ꯀꯨꯏꯔꯦꯀꯣ ꯅꯄꯥꯎ ꯇꯥꯈꯤꯗꯕ꯫ ꯂꯨꯔꯦꯜ ꯈꯣꯝꯕꯗꯨ ꯆꯤꯡꯅꯅ ꯂꯩꯁꯤꯟꯅꯨꯗ ꯌꯦꯡꯗꯨꯅ, ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤ ꯀꯣꯂꯣꯏꯅꯕꯒꯦ ꯅꯍꯥꯛꯄꯨ? ꯅꯅꯥꯏ ꯇꯣꯂꯕꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯗꯤ ꯂꯩꯁꯤꯟꯅꯨ ꯍꯥꯏꯅ ꯀꯧꯖꯩꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯤꯡꯂꯦꯟ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯨꯔꯦꯜ ꯈꯣꯝꯕꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, ꯀꯔꯤ ꯂꯩꯁꯤꯟꯅꯨ ꯍꯥꯏꯕ? ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯤꯅꯦ ꯅꯍꯥꯛ꯫ ꯏꯄꯥꯒꯤ ꯂꯩꯁꯤ, ꯂꯥꯎ ꯏꯄꯥ ꯀꯣꯟꯒꯦ ꯂꯥꯛꯑꯣ꯫ ꯑꯗꯨꯉꯩ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯍꯥꯛꯀꯤ ꯅꯔꯦꯝꯈꯥꯛ ꯑꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ? ꯃꯍꯥꯛꯄꯨ ꯁꯥꯔꯦꯞ ꯐꯥꯔꯕ꯭ꯔꯥ? ꯂꯦꯝꯕ ꯉꯛꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯂꯨꯔꯦꯜ ꯈꯣꯝꯕꯅ, ꯏꯄꯥꯒꯤ ꯂꯦꯝꯕ, ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯆꯦꯅꯤꯅꯦꯍꯦ꯫ ꯃꯍꯥꯛꯄꯨ ꯏꯆꯦ ꯍꯥꯏꯅ ꯀꯧꯋꯣ꯫ ꯑꯩꯒꯤ ꯏꯆꯦ ꯍꯥꯏꯕ? ꯏꯆꯦ, ꯅꯧꯄꯥ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯍꯥꯏꯕꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯦꯁꯤꯕꯨ ꯂꯩꯔꯝꯂꯤꯕꯅꯣ? ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯉꯣꯟꯗꯁꯨ ꯂꯤꯕꯤꯌꯨ꯫ ꯂꯩꯁꯤꯟꯅꯨꯁꯨ ꯃꯃꯥꯅ ꯂꯤꯕꯤꯔꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯅꯤꯡꯂꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯋꯥꯔꯤ ꯑꯗꯣ ꯅꯆꯥ ꯑꯩꯈꯣꯏꯗ ꯂꯤꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯂꯨꯔꯦꯜ ꯈꯣꯝꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯅꯧꯍꯧꯅꯅ ꯂꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯂꯨꯔꯦꯜ ꯈꯣꯝꯕꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯂꯨꯔꯦꯜ ꯈꯣꯝꯕꯒꯤꯅ ꯃꯃꯥ ꯑꯁꯤ ꯆꯤꯡꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨ ꯃꯇꯝ ꯈꯔ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜꯁꯤꯡꯕꯨꯁꯨ ꯅꯨꯡꯇꯤꯒꯤ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯁꯨꯝ ꯆꯠꯄꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯎꯔꯝꯃꯤ꯫ ꯂꯨꯔꯦꯜ ꯈꯣꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯣꯏꯅ ꯑꯁꯨꯝ ꯎꯖꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯏꯉꯦꯂꯩꯅꯁꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯖꯔꯤ꯫ ꯅꯣꯡꯃ ꯏꯉꯦꯂꯩꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄ ꯑꯁꯤꯗ ꯂꯨꯔꯦꯜ ꯈꯣꯝꯕꯅ ꯃꯅꯥꯛꯇ ꯈꯖꯤꯛ ꯅꯛꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯏ, ꯆꯦꯡꯂꯧ ꯁꯛꯇꯝ ꯍꯦꯜꯂꯕꯤ ꯅꯨꯖꯥ, ꯋꯥꯡꯂꯦꯟ ꯑꯃꯇꯪꯗꯤ ꯄꯟꯊꯕꯤꯈꯣ꯫ ꯅꯨꯖꯥ ꯅꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯄꯥꯈꯪ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯑꯣꯟꯈ꯭ꯔꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯊꯛ ꯍꯧꯔꯔꯦ꯫ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯗ꯭ꯔꯤꯕꯤ ꯅꯨꯔꯥ ꯅꯍꯥꯛꯄꯨ ꯉꯁꯤ ꯀꯣꯔꯧ ꯅꯣꯡ ꯑꯁꯤꯗꯒꯤ ꯏꯁꯥꯅꯧ ꯍꯥꯏꯅ ꯁꯩꯍꯧꯖꯒꯦꯗꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯏꯉꯦꯂꯩꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯣꯂꯣꯏ ꯈꯪꯗ꯭ꯔꯤꯕ ꯇꯝꯕ ꯅꯍꯥꯛꯄꯨ ꯏꯁꯥꯕꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯔꯝꯅ ꯄꯥꯈꯨꯝꯂꯁꯤꯒꯦ? ꯄꯥꯈꯪ ꯊꯃꯣꯏ ꯈꯪꯗꯅ ꯀꯔꯝꯅ ꯄꯥꯈꯨꯝ ꯄꯤꯁꯤꯒꯦ? ꯃꯥꯏꯗ ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯁꯈꯦꯟꯕꯤ, ꯄꯥꯈꯪ ꯑꯩꯒꯤ ꯀꯣꯂꯣꯏꯅ ꯂꯨꯔꯦꯜ ꯈꯣꯝꯕ ꯀꯧꯖꯩꯗꯣ꯫ ꯄꯨꯔꯦꯜ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯃꯄꯥꯔꯤꯅꯤ ꯑꯩꯍꯥꯛ꯫ ꯏꯉꯦꯂꯩ ꯃꯔꯨ ꯑꯗꯨ ꯅꯣꯂꯨꯛꯅ, ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ ꯈꯪꯗꯕꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯁꯨ ꯑꯄꯪꯕꯤ ꯅꯅꯥꯏꯅꯤ ꯈꯟꯗꯨꯅ ꯉꯛꯄꯤꯌꯨꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯁꯛꯍꯦꯜꯂꯕꯤ꯫ ꯏꯉꯦꯂꯩ ꯍꯥꯏꯅ ꯃꯤꯡꯂꯦꯟꯅꯕꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯨꯖꯥꯅꯤ꯫ ꯁꯈꯦꯟꯕꯤ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯏꯉꯦꯂꯩꯒ ꯂꯨꯔꯦꯜ ꯈꯣꯝꯕꯒ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯨꯔꯦꯜ ꯈꯣꯝꯕꯒꯤ ꯃꯄꯣꯛ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅꯁꯨ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯨꯔꯦꯜ ꯈꯣꯝꯕꯒ ꯏꯉꯦꯂꯩꯒꯗꯨ ꯂꯧꯁꯪ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯎꯍꯟꯗ ꯂꯣꯠꯂꯝꯕ ꯊꯃꯣꯏꯅꯨꯡꯒꯤ ꯅꯨꯡꯁꯤ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯗ ꯆꯥꯃꯤꯟꯅꯔꯦ꯫ ꯍꯩꯔꯥꯡ ꯃꯥꯁꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯤꯠꯀꯨꯞ ꯑꯁꯤꯃꯛꯇꯗ ꯏꯉꯦꯂꯩꯒꯤ ꯈꯣꯏꯖꯤꯈꯥ ꯑꯗꯨꯗ ꯇꯥꯎꯖꯤꯡ ꯃꯔꯨ ꯑꯃꯕꯨ ꯍꯨꯟꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯃꯔꯨ ꯑꯃꯕꯨ ꯇꯥꯈ꯭ꯔꯦ꯫ ꯂꯩꯁꯥ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯈ꯭ꯔꯦ꯫ ꯇꯝꯕ ꯄꯥꯈꯪ ꯃꯍꯥꯛꯅ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯑꯗꯨ ꯋꯥ ꯉꯥꯡꯗ ꯂꯩꯔꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯨꯔꯦꯜ ꯈꯣꯝꯕꯅ ꯍꯥꯏ, ꯊꯃꯣꯏ ꯑꯗꯨꯅ ꯀꯔꯤꯕꯨ ꯆꯤꯡꯅꯔꯤꯕꯒꯦ ꯏꯁꯥꯅꯧ? ꯀꯔꯤꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯔꯤꯕꯅꯣ? ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯑꯁꯤꯗꯤ ꯁꯤꯟꯅꯔꯨꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯗ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯍꯥꯛꯄꯨ ꯀꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯏꯃ ꯑꯁꯦ ꯂꯥꯡꯇꯛꯅꯔꯦꯗꯣ ꯏꯁꯥꯕꯤ꯫ ꯀꯣꯔꯧ ꯅꯣꯡꯗꯣꯜ ꯑꯁꯤꯕꯨ ꯁꯦꯒꯥꯏꯗꯨꯅ ꯏꯀꯣꯛꯊꯛ ꯑꯁꯤꯗ ꯇꯥꯔꯛꯂꯕꯁꯨ, ꯌꯦꯛꯅ ꯂꯤꯁꯤꯡ ꯂꯥꯛꯇꯨꯅ ꯄꯟꯕ ꯀꯣꯡꯒꯥꯏ ꯄꯤꯔꯕꯁꯨ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯕꯨꯗꯤ ꯈꯛ ꯃꯤꯔꯥꯏꯔꯔꯣꯏ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡ ꯑꯁꯤꯗ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯔꯤꯗꯕꯨ ꯆꯤꯡꯅꯔꯤꯕꯒꯦ ꯏꯁꯥꯅꯧ? ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯁꯨ
ꯇꯥꯏꯕꯪ ꯑꯁꯤꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯂꯩꯁꯤꯅꯨ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯅꯋꯥ ꯊꯋꯥꯏ ꯑꯃꯁꯨ ꯏꯉꯦꯂꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯎ ꯄꯨꯝꯕ ꯃꯃꯥ ꯂꯩꯃꯅ ꯈꯪꯂꯛꯄꯗꯒꯤ ꯂꯨꯔꯦꯜ ꯈꯣꯝꯕꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯨꯔꯦꯜ ꯈꯣꯝꯕꯅ ꯌꯥꯗꯦ, ꯃꯔꯝ ꯑꯁꯤꯅ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯔꯦꯜ ꯈꯣꯝꯕ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯤꯕ ꯌꯥꯏꯁꯅꯥꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏ ꯊꯪꯕ ꯐꯝꯕꯥꯜꯗ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯉꯥꯟꯊꯣꯏꯔꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯉꯦꯂꯩꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯊꯧꯒꯥꯏ ꯑꯁꯤꯅ ꯆꯤꯟꯃꯟꯕꯅ ꯂꯨꯔꯦꯜ ꯈꯣꯝꯕꯒꯤ ꯋꯥꯈꯜꯗꯒꯤ ꯏꯉꯦꯂꯩꯕꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯅ ꯂꯤꯅ ꯂꯨꯔꯦꯜ ꯈꯣꯝꯕ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯂꯩꯁꯤꯅꯨꯁꯨ ꯀꯞꯄꯤ꯫ ꯂꯦꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯗꯨꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯩꯁꯦꯝꯕ, ꯑꯣ ꯂꯩꯁꯦꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯌꯥꯝꯕ? ꯃꯥꯅꯤ, ꯂꯩꯁꯦꯝꯕꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯂꯦꯝꯕꯅ ꯃꯌꯥꯝꯕꯕꯨ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯗꯨꯅ, ꯌꯥꯝꯕꯨꯡ, ꯑꯄꯪꯕ ꯅꯅꯥꯎꯅ ꯈꯪꯖꯗꯕꯗꯨꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯝꯕꯨꯡ꯫ ꯂꯩꯁꯤꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯁꯦꯝꯕꯗꯁꯨ ꯈꯪꯍꯜꯂꯤ꯫ ꯂꯩꯁꯦꯝꯕ ꯃꯅꯥꯎ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯗꯨꯅ, ꯏꯅꯥꯎ ꯂꯥꯟꯗꯦ, ꯂꯥꯎ ꯏꯌꯥꯝꯕ ꯀꯣꯟꯒꯦ ꯂꯥꯎ꯫ ꯏꯄꯥꯒꯤ ꯂꯩꯁꯦꯝꯕ, ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯗꯨꯅ ꯆꯤꯟ ꯅꯅꯥꯎ ꯆꯥꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯔꯣ꯫ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯕꯨ ꯏꯄꯥꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯁꯦꯝꯕꯅ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯅꯥꯎ ꯂꯦꯝꯕꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯕꯨ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯅꯅꯥꯎꯗ ꯑꯣꯏꯍꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯁꯛꯁꯨ ꯈꯪꯖꯍꯧꯗꯦ꯫ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯆꯦꯅ ꯃꯧꯄꯥ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯏꯆꯤꯜ ꯏꯄꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯒꯦ꯫ ꯏꯆꯤꯜ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯣꯏꯔꯤꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯖꯔꯣꯏꯗꯣ ꯏꯄꯥ ꯅꯤꯡꯊꯧ꯫ ꯂꯩꯁꯤꯅꯨꯅ, ꯏꯆꯦꯝꯒꯤ ꯁꯅꯥ꯫ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯂꯩꯁꯦꯝꯕꯅ ꯂꯩꯔꯦ꯫ ꯂꯦꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯆꯦꯕꯨꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯆꯥꯅ ꯆꯤꯟꯅꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯒ ꯂꯩꯁꯦꯝꯕꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯨꯁꯨ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯨꯅ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫